ꯑꯍꯥꯟꯕꯃꯛꯇꯗ ꯉꯥꯡꯈꯝ ꯄꯔꯃꯦꯁꯣꯔꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯀ꯭ꯂꯥꯁ 6ꯇ ꯇꯝꯂꯤꯕ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯆꯦꯞꯇꯔꯁꯤꯡ ꯑꯗꯨ ꯂꯥꯇꯝꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ꯫ ꯑꯗꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯍꯩꯒꯤ ꯊꯥꯛ 6 ꯄꯔꯥ ꯃꯃꯤꯡ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯁꯩꯔꯦꯡ ꯂꯃꯥꯏ ꯑꯃ ꯑꯍꯥꯟꯕ ꯂꯥꯇꯝ ꯔꯥꯖꯀꯨꯃꯥꯔ ꯆꯤꯇꯔꯖꯤꯠ ꯁꯤꯡꯍ 1918 2009 ꯃꯥꯅ ꯄꯣꯛꯄ ꯑꯃꯁꯨꯡ ꯁꯤꯈꯤꯕ ꯃꯇꯝ ꯑꯗꯨꯅꯤ꯫ ꯏꯝꯐꯥꯜꯒꯤ ꯀꯥꯡꯉꯕꯝ ꯂꯩꯀꯥꯏꯗ ꯄꯣꯛꯏ꯫ ꯍꯧꯖꯤꯛ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯂꯣꯜꯒꯤ ꯂꯝꯌꯥꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯍꯟꯗꯣꯛꯄ, ꯋꯥꯔꯤ ꯃꯆꯥ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯃꯤꯁꯛꯅꯤ꯫ ꯑꯁꯦꯝ ꯋꯥꯔꯤ ꯑꯃꯁꯨꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯗ ꯄꯥꯡꯒꯜ ꯂꯩꯔꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯁꯣꯛꯅꯈꯤꯕ ꯈꯣꯡꯖꯣꯝ ꯂꯥꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯩꯊꯥꯕꯒ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯊꯤꯗꯅ ꯏꯄꯥ ꯏꯄꯨꯒꯤ ꯂꯤꯡꯖꯦꯜꯗꯨ ꯃꯥꯡꯍꯟꯗꯅ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯁꯩꯔꯦꯡꯕꯅ ꯍꯥꯏꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯪꯂꯩꯄꯥꯛ ꯑꯁꯤꯁꯇꯦꯟꯠ ꯇꯤꯆꯔ ꯏꯝꯐꯥꯜ ꯍꯥꯏꯅ ꯀꯧꯖꯩ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯀ꯭ꯂꯥꯁ 6ꯇ ꯇꯝꯂꯤꯕ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯍꯩꯒꯤ ꯊꯥꯛ ꯀ꯭ꯂꯥꯁ 6 ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯃꯊꯪ ꯇꯥꯛꯆꯔꯛꯈꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯥꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯍꯩꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯊꯪꯒꯤ ꯑꯞꯂꯣꯗ ꯇꯧꯕꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥ ꯂꯣꯟꯆꯠꯂꯣꯟꯒꯤ ꯃꯇꯥꯡꯗ, ꯒ꯭ꯔꯥꯃꯥꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯎ꯫ ꯄꯥꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯡꯈꯝ ꯄꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯦ ꯂꯥꯏꯛ, ꯁꯦꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ꯫